ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏ ꯌꯥꯝꯅ ꯌꯥꯝ ꯐꯖꯕ ꯇꯣꯄꯤꯛ ꯑꯣꯏꯅꯁꯨ ꯑꯣꯏ ꯑꯣꯖꯥ ꯏꯕꯣꯝꯕꯅ ꯍꯥꯏꯕꯗꯨ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯕ ꯌꯥꯎꯏ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯉꯁꯥꯏꯒꯤ 17 ꯀꯩꯅꯣꯗ ꯀꯧꯊꯔꯒ ꯁꯩꯁꯤꯗ ꯂꯩꯍꯜꯂꯝꯃꯤ ꯍꯥꯏꯁꯦ ꯂꯪꯊꯕꯥꯜꯗ ꯀꯣꯅꯨꯡ ꯁꯥꯅꯕ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯃꯁꯤ ꯎꯁꯤꯟ ꯇꯧꯕꯅꯦ ꯊꯥꯏꯅ ꯅꯤꯡꯊꯧꯁꯤꯡ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯅ ꯍꯥꯟꯅ ꯇꯥꯔꯒꯗꯤ ꯂꯝꯁꯤ ꯐꯖꯅ ꯑꯁꯤ ꯑꯅꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯥꯏ ꯇꯤꯟ ꯆꯪꯗ꯭ꯔꯦ ꯈꯨꯟꯗꯥꯕ ꯌꯥꯔꯦ ꯃꯐꯝ ꯑꯦꯅꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯦ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯡꯈꯠꯄ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯇꯧꯅꯕ ꯇꯦꯁ ꯇꯧꯅꯕ ꯄꯨꯊꯔꯛꯄꯅꯦꯕ ꯅꯤꯡꯊꯧꯅ ꯇꯧꯔꯝꯃꯤꯗꯣ ꯑꯗꯨꯒ ꯅꯣꯏ ꯁꯤꯗ ꯂꯩꯔꯣꯀꯣ ꯁꯤꯗ ꯂꯩꯔꯀꯥꯟꯗ ꯇꯧꯅꯦꯅ ꯇꯧꯗꯅ ꯌꯥꯝꯅ ꯃꯇꯝꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯂꯣꯖꯤꯛꯅꯤ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯅꯍꯥꯟ ꯇꯥꯔꯤꯛ 12ꯗ ꯑꯣꯛꯇꯣ ꯑꯃ ꯊꯣꯛꯑꯦ 12ꯁꯤꯁꯨ ꯑꯃꯨꯛ ꯈꯔ ꯆꯌꯦꯠꯅꯕꯗꯒꯤ 15ꯗ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯄꯅꯤ ꯃꯣꯏꯁꯦ ꯃꯣꯏ ꯂꯝ ꯑꯣꯟꯕ ꯈꯣꯠꯄꯒꯤ ꯊꯕꯛꯁꯦ ꯑꯗꯨꯅ ꯂꯩꯔꯤꯁꯤ ꯒꯃꯦꯟꯒꯤ ꯑꯩꯈꯣꯏꯁꯦ ꯒꯃꯦꯟꯗ ꯆꯩꯅꯤꯡꯕꯗꯤ ꯅꯠꯇꯦꯀꯣ ꯃꯁꯤ ꯇꯧꯗ ꯌꯥꯔꯛꯇꯕ ꯃꯈꯣꯏꯅ ꯁꯣꯏꯈꯤꯕ ꯃꯃꯥꯡꯊꯛꯇ ꯁꯣꯏꯈꯤꯕꯗꯨꯅꯅꯦꯕ ꯉꯜꯂꯤꯉꯩꯗꯒꯤ ꯃꯁꯤ ꯁꯦꯝꯕꯤꯔꯝꯒꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯇꯥꯔꯤꯕ ꯑꯗꯒꯤ ꯖꯦꯂꯦꯔꯣꯡ ꯅꯠꯇ꯭ꯔꯒ ꯀꯕꯨꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯔꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤꯅꯦꯕ ꯃꯈꯣꯏꯅ ꯅꯤꯡꯊꯧꯅ ꯄꯨꯔꯛꯑꯝꯃꯤꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯕ ꯈꯨꯟꯗꯥꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯕꯨꯏꯁꯤꯡꯁꯤꯅ ꯃꯇꯝꯗꯨꯗ ꯈꯨꯟꯗꯥꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯪꯊꯕꯥꯜꯒꯤ ꯆꯤꯡꯁꯤꯗ ꯃꯈꯣꯏ ꯀꯣꯅꯨꯡ ꯁꯥꯕ ꯌꯥꯔꯣꯏꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯁꯥꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯖꯤꯛꯇꯪ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯆꯤꯡꯁꯨ ꯅꯠꯇꯦꯀோ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯆꯤꯡꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯦꯅꯨꯃꯦꯟ ꯑꯃꯗꯤ ꯑꯣꯏ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤꯅꯦꯅ ꯑꯣꯖꯥ ꯕꯕꯤꯟꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗ ꯃꯁꯤꯒꯤꯗꯤ ꯑꯣꯏꯕ ꯑꯗꯣ ꯃꯁꯤ ꯇꯧꯕꯁꯤꯗ ꯃꯁꯤꯁꯨ ꯑꯩ ꯀꯥꯏꯍꯟꯅꯤꯡꯗꯦ ꯊꯥꯡꯒꯩ ꯁꯦꯡꯅꯗꯤ ꯂꯥꯏꯒꯤꯁꯤꯁꯨ ꯑꯗꯣ ꯂꯥꯏꯒꯤꯁꯤꯅ ꯂꯥꯏꯒꯤ ꯂꯩꯖꯔꯁꯅꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯔꯣꯡꯃꯩ ꯈꯛꯇ ꯅꯠꯇꯦꯕ ꯂꯩꯔꯤꯁꯦ ꯃꯩꯇꯩ ꯂꯩꯔꯤꯀꯣ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯨ ꯂꯩꯔꯤ ꯃꯩꯇꯩ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠꯀ ꯁꯥꯎꯠꯀꯁꯤꯅ ꯃꯩꯇꯩꯔꯣꯝꯗ ꯃꯥꯜꯂꯦ ꯑꯣꯖꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯀꯕꯨꯏ ꯂꯩꯔꯤꯁꯤꯅ ꯏꯁꯠꯀ ꯅꯣꯔꯠꯀꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯔꯣꯝꯗ ꯇꯨꯔꯦꯟꯄꯥꯜ ꯂꯣꯝꯗꯅꯤ ꯂꯩꯔꯤꯁꯦ ꯂꯪꯊꯕꯥꯜꯒꯤ ꯍꯦꯛ ꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯊꯥꯡꯒꯤ ꯑꯣꯄꯣꯖꯤꯠꯁꯤꯗ ꯂꯣꯏꯅꯃꯛ ꯂꯩꯔꯤꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣꯅꯦꯅ ꯑꯩꯈꯣꯏ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯣꯏꯍꯟꯒꯗꯣꯔꯤꯅꯦꯗꯅ ꯃꯁꯤ ꯂꯝꯁꯤ ꯑꯣꯜꯂꯀꯥꯟꯗ ꯅꯈꯣꯏꯅ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯁꯣꯛꯑꯦ ꯍꯩꯕꯣꯛ ꯆꯤꯡꯁꯤ ꯁꯣꯛꯑꯦ ꯑꯗꯨꯅ ꯅꯈꯣꯏ ꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯁꯨꯝ ꯃꯍꯨꯠ ꯁꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯆꯦꯟꯖ ꯆꯣꯡꯗꯕ ꯑꯣꯏꯅ ꯑꯗꯨꯒꯤꯁꯨ ꯃꯁꯤꯃ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯃꯁꯤꯃꯁꯨ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯈꯖꯤꯛꯇꯪ ꯀꯣꯛ ꯊꯥꯗꯔꯀꯥꯟꯗ ꯑꯊꯨꯕꯗ ꯗꯤꯁꯤꯖꯟ ꯂꯧꯔꯀꯥꯟꯗ ꯍꯩꯕꯣꯛ ꯆꯤꯡꯁꯨ ꯍꯦꯛꯇ ꯂꯧꯁꯤꯜꯂꯁꯤ ꯑꯗꯨꯒꯤ ꯂꯪꯊꯕꯥꯜꯁꯨ ꯍꯦꯛꯇ ꯂꯧꯁꯤꯜꯂꯁꯤ ꯆꯤꯡꯉꯥꯁꯨ ꯍꯦꯛꯇ ꯂꯧꯁꯤꯜꯂꯁꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯆꯤꯡꯒꯤꯁꯤꯁꯨ ꯍꯦꯛꯇ ꯂꯧꯁꯤꯜꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯅꯠꯇꯕꯤꯗꯅꯦ ꯃꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯇꯥꯟꯅꯔꯀꯥꯟꯗ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯥꯏꯠ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯐꯕ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯁꯤꯜꯂꯀꯥꯟꯗ ꯀꯔꯤ ꯁꯣꯛꯇꯕꯒꯤ ꯕꯦꯂꯦꯟꯁꯁꯦ ꯃꯁꯤꯁꯨ ꯍꯥꯟꯅ ꯈꯖꯤꯛꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯃꯕꯨꯛ ꯅꯥꯔꯣꯏꯗ꯭ꯔꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯁꯤꯒꯤ ꯆꯤꯡ ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯑꯀꯣꯏꯕꯁꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯄꯥꯡꯍꯟ ꯑꯗꯨꯒ ꯀꯕꯨꯏ ꯔꯣꯡꯃꯩ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯨ ꯃꯣꯏ ꯀꯃꯤꯇꯤ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯑꯄꯨꯟꯕꯁꯤꯒꯤ ꯑꯦꯅꯤ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯟꯅ ꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗ ꯍꯩꯕꯣꯛꯁꯤꯡꯁꯤ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯒꯤ ꯈꯣꯡꯐꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯕ ꯑꯣꯏꯅ ꯊꯝꯅꯅꯕ ꯑꯩꯈꯣꯏ ꯈꯔ ꯂꯝꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯀꯥꯏꯅ ꯈꯤꯇꯪ ꯇꯥꯟꯅꯗꯅꯒ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯦꯅꯤ ꯗꯤꯕꯂꯞꯃꯦꯟ ꯂꯥꯛꯄꯗꯨꯗꯤ ꯅꯈꯣꯏ ꯁꯤꯗ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯇꯧꯗꯣꯔꯤ ꯁꯤꯅ ꯅꯣꯏ ꯀꯥꯟꯅꯒꯗꯣꯔꯤ ꯅꯈꯣꯏꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯁꯤꯃ ꯇꯧꯁꯦꯅ ꯌꯥꯝ ꯐꯖꯕ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃ ꯍꯣꯠꯂꯒ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕꯤꯔꯀꯥꯟꯗ ꯑꯃꯁꯨ ꯁꯥꯎꯗꯅ ꯑꯃꯁꯨ ꯁꯥꯎꯗꯅ ꯇꯧꯔꯝꯃꯒꯗꯤ ꯃꯁꯤꯒꯤ ꯑꯣꯄꯣꯖꯤ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯑꯃꯣꯏꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯥꯛꯑꯦꯕ ꯅꯍꯥꯟ ꯀꯩꯅꯣꯁꯦ ꯂꯥꯛꯏꯁꯤ ꯃꯔꯝꯁꯤꯅ ꯅꯍꯥꯟ ꯁꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯚꯦꯅ꯭ꯌꯨꯁꯤ ꯃꯣꯏꯒꯤ 68ꯅꯤ ꯍꯩꯕꯣꯛ ꯆꯤꯡꯁꯦ ꯃꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯂꯝ ꯑꯣꯟꯅꯤ ꯍꯥꯏꯔꯤꯁꯤ 106 ꯔꯤꯚꯦꯅ꯭ꯌू ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯊꯥꯡ ꯑꯗꯒꯤ 74 ꯇꯈꯦꯜꯂꯝꯕꯝ 66 ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡ 73 ꯅꯥꯔꯦꯟ ꯀꯣꯟꯖꯤꯜ ꯑꯃꯗꯤ 67 ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯍꯥꯏ ꯃꯐꯝꯁꯤꯗ ꯑꯣꯜꯂꯀꯥꯟꯗ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯂꯦꯝꯍꯧꯕꯒꯤꯗꯣ ꯃꯣꯏꯅ ꯍꯩꯕꯣꯛ ꯆꯤꯡꯅꯦꯅ ꯍꯥꯏꯗꯣꯔꯤꯅꯦꯕ ꯍꯩꯕꯣꯛ ꯆꯤꯡ 68ꯁꯤꯅꯦꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯝꯁꯤꯗꯤ ꯃꯤ ꯆꯤꯟꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯗꯨꯗꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯁꯤ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤन ꯇꯧꯔꯒꯁꯨ ꯅꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕꯁꯨ ꯄꯤꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯆꯍꯤ 100ꯒꯤ ꯃꯊꯛꯇ 200ꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯀꯕꯨꯏꯒꯤꯗꯤ 200ꯒ 40 ꯂꯣꯝ ꯁꯨꯔꯕꯅꯤ ꯆꯍꯤꯁꯦ ꯆꯍꯨꯝ ꯃꯌꯥ ꯁꯨꯔꯛꯑꯕꯅꯦꯕ ꯁꯤꯗꯤ
सीमा लेरे पांगन की चाम गनी फुसुरे लेरिसे मैथि सु नियर स्माइट लोय लेना रम गाक्तनेबा स्माइट तौदना उपाय लेतदना कदा कदने लागा सहिसिदा सेटल तौदना लेरकांदा जि ओल कादे रिजर्व फॉरेस्ट लोय सोमेना तांथोकनी हाइबगी गवर्नमेंट की इंटेंशन लेरगदी मदुमदी आई से कनो इन तौहनिंगदे अदुगी महूता करमायना तौसिगे करमायना कैदौसिगे से मसिदो इन आई कोक थादहनिंग हाइबो फमदुमा आई थमजगे अदुगा लोयना अजिक अगर सूम ताबद ओजा बुमेश यावबिरिको अखोगी 2014 स्वाइसिदा अखोगी लंगदबान की कनो हाइतारे खौपुम लंगदबान खौपुम गिदी पता खरा पिरमबान लमजे रेवेन्यू ओरमनिना रेवेन्यू कनो ओरमनेबा लमजे हाना सदर हिल्स ओरमे हाइ लमजे सदर हिल्स ओरमबदगी सदर हिल्स कनो लागतबदगी तु आइना हाइजबा ईयर तो 2014 जे 2014 से अनी सिदी मोय पता पाइग्रे कनो सिदी अदुगा सिदा पता पाइहोक दबे से मु सिदा मु कमाय त सांगले होक दबनी खंगते अमनी खंगते कोगी लंगदबान मथक हाइबा साउथ का लंगदबान कनो के सिदी मु कनो पाइहोक दरेबा चिंगथक का सिदी मु पता पाइहोक एसो मंगनी को हाइजरी से खौपुम दी पाइबा अदुगा अकोय बसी दाक्षिता खरगा पार कांदा अयामना मैतै पांगनजु दाक्षिता अयामना पाइ अदुगा मैतै सिंगु दाक्षिता अयामना पाइ अदुगा प्योर पता हाइगदरा कनो अमदि मोइजु मोइदि साबन ngौदबनि खंगदे संगल हेउदबनि खंगदे मसिमा लेग्रेबा अदु इतारगदि एज ए पब्लिक एज ए कनो आइना थमजनिंगि से होय लाइगि दिसु सिसु दम लुइ हिस्टोरिकल मोनुमेंट ओइना दम थमसि मसी अखोइना मतम चाना प्रोटेक्शन तहौदबदगिनि कोइ कुकी सेन थांजिंग थांथिंग का हाइजलेबा अदुगि तोंगान तोंगान बा थोंजल लक्तनगा तौरिसे सी यादनबा सिदि ngaliङै अर्ली पेरोता तौबिरमगदि ngasai kabui nataga romi isine nau tari su nei gi di sidagi nadi hentor kan ko hai boxing se mathak sima de khoi gi oiba history ken gi lai gi oiba lei ko hai bu kan da kai su kabui gi isine nau jen hentor ngo da na te adagi maitai ne tari du su noi sidagi henkal kan ko sidi lai gi oina ne lamsima spai rija mai thamji duka hayeng sina park sema kan da ne isai sung gi tungi phasa hona ba adagi pangan da jo dum hai be ya hai bani da adu smai to duna han ngal lingai da ta hok da ba se government gi din dum isoi da soire matam matam du gi rajniti du gi mai mai yana ba sar ki matam pass ta time pass ta ba sar ki ba maram or kan da si gi problem si not only si gi high boxing khata na tana ai ja atu patu jo dum si gi problem si la kan ne ba reserve for oru gen har ba kan da mi gi mayu makai sadra nungai nungai le ma pham du da zahi sama jani yengchen bidana la ba ma pham du da ina kanu saru gen hai ba se reserve for oi jai ba se masi adum objection taru kan hai bani da aduna lagi ju soidana ba lagi si cam chawbu area na darkar lai se hoi hai boxing gi area do budi si buk ne na khangtok pudum ni ke su kai de adui da government na ju khar sacrifice to bi batare lai di ba mi sing du gi humanity ground de yenga kan da adu yeng bi ro ba khoi na thamja pamja ba di adu thamakan da sima lagi sima de no hanjan be aroi ko na phajana protection no na tor kan da keno phajana na na jul hen be yaba aduga kaino laisang sagera adu tongan ba lairiba koi gi jati singji gi tongan ba keno sagera natraga koi gi haibok singi koi gi lai ishor du sagera karino ma adum thambiro ba aduga lairiba khunda laita aduna laiba mi sing du di hoi anau ba changhel akan da mana hena enclose tar kan da leibu nataba chahi sa kya dagi leiraba kangbu sing du di sidagi hena koina noi gi lamsi ai boxing gi koi de so me noi chakro ka kaina haibadu madi maduma ai geno no de oja bamin sai gi do si alternative arrange ta wai si kasagi khun gi kasagi adagi kautharu badu akoi gi ningthau du gi matam du gi purpose da kautharu bane ba government gi purpose ningthau du gi purpose ningthau du na koi gi darka lai bagi kautharu bane ba adu eba tar ga matam du da moi gi proposal ra kan chalo na chala lama ga di nangi home nangi keno du da district du da leiro nangi teno pon du da tamilung du da leiro na haiba kan da matam du da kasu fai da tar moi hai bani da adum chachar mu da bani hai bani da adu ra chatar bani na sahi chahum gi mathak ta leira badu eza forest na keno tor kan da to du di keno to de ai gi keno ni question ai gi jane na mayam gi oiba view du ni ko ai thoi dok pa history ground adu gi natabi da aduna masima kajitang ai yanganingi aduna maruina moina thamisi 68 kenose village 68 village moigi unclass forest science lai je revenue village number 68 se hai boxing che sigi park chawba ma area je ma khangtok ningbagi intention ma mali government gi moi notice da ina sum yeng bakanda si phangna ba hona badanga sa ina pangi ba village kar pangi ba do village mari manga pangi ba je sigi area ji all kanda lemhu bodu gi oidora natra kanda
sida moy ne hengel ai haidor haibado adudi government gi ngasi ju moy on ga dabagi tera hai rom da dom na kan da khar taw nei na tai adubu adu su on janu on ga ju hengel lame yamna mawung cha da ne hengel badudi no kanu taw hai tare adubu ngasa gi chahi chahum gi mathak ta leirba mi dudi chalo hai basi yaroi chahi cham ga nifu yang khai leirba mi du chalo hai badi haning de aduga baran kanu nei ta da na leiri basing je ai jena maitai ne loina ba akoi gi indigenous people su na ba leirba ne ba mafam du da adu ai tara ga de makoi gi su karamana taw sige karamai taw de exist taw gada gi hai base sima government na phajana thoroughly yamna tungan tungan ba akoi gi akhang hi mem tan bira kan da madugi decision ji lohun janingi hoi government gi mathau ni forester gi mathau ni adum tawbiu ka sukai de adubu si khati ji da apang ba koi gi mall hill hai tare ko mall hill si da khak kar yang jalaga kano tawbudi phate lai gi su soi da na ba tawsi adu lai ba mi jing ji gi su kai da na ba tawsi adu itar ga di ka su problem lai roi ba aduna problem haurei ji hek tawge tawda problem haurei je masi mamang tak ta koi na sum soi ga laki ba ningthau gi hak tak gi soi hai jira government gi hak tak gi soi hai jira masi soi ba mayam koi gi tahu ga da ba matam chana chana tahu da ba mayam do aduna soi ba ne na thamakan da aduna government na tuina yang bira kan da lai ri ba jing je koi gi ima isa hak ta ne koi gi lam ji gi ga no hak ta ni hak ta ni ji jana sing hak ta ni sida ada saisida tamelong dagi ngasai oja mo tamelong dagi kauthoki bani tamelong dagi kauthoki tamelong da maran matum makagi lowsing am teler ma kamai tandoi nusini da ade pangan sida leri ba maite pangan jing du kadai chatu na bani da maite leri ba du lai sing kadai chatu na kamda sapam nei tra bani ba setel tong da na makoi jing ji madu da masa masu sem da nungai na leira ba koi gi nungai tra ga su do setel tong da tumham chabam bok di pang da na leira ba mi hak ta ne ba adu makoi gi su yeng biu adu ga koi gi aruba lai ne na har ga su lai gi su soi da na ba he na tung da फजब मोंग सेम यानब अखोई क्यामना दरकार लेगे है मसीमा कनो तौबियो अंदुना हयेंग सिटी गवर्नमेंट डिसीजन लौब कांदा हेक्ता नोइगी लमदा सो मन लेरे हेता तांथो अनि हाइबगी वखलोन दुमदी हजि खतंग चाना फातर ब्रान लौरि सिगी महुत्ता अखोइगी तोंगान तोंगान बल लमदा अखोइगी लम मांगली ममी सिना ओंजला कंदा एटेक तौबियो सिना इन थमजरिसे थगचरी ओजा मनिहार लाइजु सोइदनबा मीगी सोइदनबा पुनमकी लेबाक पुनमकी अफबदो नमाय ओंजन बियो हाइबने आई थैंक यू सो मच आई मी मयाम कुइना चै चाम चनी हेन लेरा बसिबो चल्लु हाइरगदी मदु नोंगाइबा होंगदे मिपुम खुदिमक लोइमक वारोगनि नोंगाइरोय अदुबु पृथ्वी की महम याम दाइ तारे मतम याम कुइना लेरजु चाहि लिसिंग द लेरजु मतम की ओन बा लाखपगी मतुंग इन हाइ तारे मति इंक्रोस तौथरकपा लौथरकपा चेंज तौरकपा रीसेटलमेंट तौबजि महम याम दले मक चनरी इंडिया की महम तोंगान तोंगान महम स्टेटिंग दजु दम चनरी मसि मणिपुर खतंगी नते अदुबु हुजिकी हाइरिबा मफम असिदि हाइबोक्सिंग असदि खोगी कल्चरली हिस्टोरिकली साइड अमजु ओइरिबनि निंगथौगी विल अमजु यावरिबनि मसिगी अगेंस्ट तौरुरगदी खोगी कन्फ्लिक्ट ओइरक बेहाब हाइतर खोई मणिपुर लेरिबा खोई कांगलुप से याम बनिना मणिपुर की एनी इश्यूज यामना कॉम्प्लेक्स ओइबा दना कांगलुप अमदैता वारौदनबा कांगलुप त चतनबा खोई मणिपुर की लैंगाक तोइना चतनबा खोगी मसिगी पार्टसी द चकिनबा लैंगाक की ओइबा दायित्व से यामना चावैना लौबिब्रो ओजाम मैना मनिहार नत्रगा मसी तौदबा याद्रबा मसी मतम खर सावरगजु मसी फ्यूचर की खल्लगा तौदबा याद्रेना लौगदोरिबा मरमदी इंक्रोचमेंट तौरइ हिजु मणिपुर की महम यामदा इंक्रोच तौसिलप लम खोपसलपसे मरम ओइरगा इसिंग इसाउगी फिबम क्लाइमेट तसु याम होंग लाइबनि चथोकसिन तसु याम नोंगाइत्रिबनि मसी म्यानजे पुलप कलेक्टिवली येंगागा फाइनल राउंड गोइना आजाम मनिहार की मोड या बाबा कनोने कलेक्टिव डिसीजन दे अंगसाय हाइजगिबदो ओय आई सेदा अकोइबदा तारिदो ओजा बोय माने बदि जेलेरों म्याम की कोऑर्डिनेटिंग कमिटी सेमे कोले हारेको अद मोय आइना सुम चलागा उनरुब जमाइतै जु उनरे पांगजु उनजुरे अदुगा अतै उनबे आबा कबुइरों सु उनरे मखोइ के हाने की कमिटी म लैजेबा मखोइजु थोइदोंना अजि फोक्ता मोयना हारिसि एनी डेवलपमेंट अमा केनोमा लाकपा कांददि एनी मोइदसु हाइफेट ताना बेरकांदा अखोइ कैदौसिगे हाइबगी खनाबियो हाइबदुमा केनो तवि नहान इराय तारीख कुन ngasi nong nini ki mamang da तारीख कुन मंगा र कुन तरु कुन त्रे साइज दे रंग दा माले मोय कनो दा फमबने वांगोय की एसडीसी ऑफिस तो मोय फम कान दा मोय डिस्कशन अमा तौबने अदै दा खरा कनो तौवे लाइबा पोती अखोय के तोंगा तोंगा अखोय साइड सन हान ऑन दोरे मोय नान ओली मोय नान ओली का काइनगी सोमगी केनो सुन लेबा पोपे कान दा हाय तारे को लाना सुम खनबा मा अदु खनदनबा मोय खनगरे अदुना नि गसाई तारीख 15 दा मोय अमा थोलाइसे तारीख 19 दा ना थोंनि तारीख 15 दा नोटिस अमा मुक थोला कांदा लोइना बंदु ओनबगी खुमम लाइसे
ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯟꯕꯤꯔꯣ ꯈꯣꯠꯄꯤꯔꯣꯕ ꯑꯗꯨ ꯁꯣꯏꯈꯤꯕꯗꯤ ꯂꯣꯏ ꯁꯣꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯔꯤꯖꯥꯕ ꯐꯣꯔꯦꯁꯇꯔꯅꯤ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯁꯇꯔꯅꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯟꯅ ꯌꯦꯡꯗꯅ ꯁꯨꯝ ꯊꯥꯗꯣꯛꯑ ꯊꯝꯕꯗꯤ ꯌꯥꯔꯣꯏꯕ हन्ना येंदना थादोअगदी रिजर्व फॉरेस्ट ओइगेरा सुम कनो ओइगेरा मोइगी फॉरेस्ट की कनो ओइगेरा रिजर्व ओइगेरा एनी जितना ओइजसेनो बसे हन येंदना ये सुम थमगदी लंबी थों खुदोंग जागदी चिंखोंग जिया सिदा मी तारक पसि दुम तारकने बसिदी कइनो लमजि सुम चौथोरप नतमनि मी मचिंग हेंगलाइनि लम चौथोर इने लम चौथोरप नते मी मचिंग हेंगलपनिना मधुगी लेभम लेरक्तबनिना मसि मनाव अमखक लेम मसि मनो मंगा तारा दुनो मंगा मा अनि नि अहु पोप कांद जुम ले तुम हाइदोरप ताबनेबा अदुना सिस्टेमेटिक ओइबे मथौ ताइ हेबनिदा अदुना रिजर्व फॉरेस्ट सी ngasai tawbiu ko sukai de balo na yana ga ma maleba laigi si hoi gi oiba laigi si phajana thambiu ha bani da do hayeng phajana laigi sports da hayeng tourism sports phajana siama kanda hayeng adu da tariba chingkhong da tariba ngasai gi khopum adu gi maitai gi somna kanda tara hagi kari gi loina baksi moi loina bak business sara kadori ne ba mi si phajana crowded oira agadi सिगुमगी प्लान जो यंग है बनीदा अदुबो आइगी ऑब्जर्वेशन दा हुजी भोक्ता कनो तौरिसि मखोइगी लाइगी नत्रगा ngसागी हाइबोक्सिंग सि क्याम चाउगे न खंतो अकांदा यंगथो अकांदा मखोइना तौगदे बसे करिनो हाइबा मदि आई लाकदा माले अदुना आइगी सिगी मावोइना नाइना थमजरिंगी से हाइबोक्सिंग की ngसाई 68 विलेज रेवेन्यू विलेज दा सिनी मखोइना लोइबा हाइबोक्सिंग की एरिया सि पुथोकनी हाइबनि सि पुथोकपसिदा मखोइगी तोंगान तोंगान बंग ngसागी मफम मंगा तरुक सि ओन दा लोइ यावनी हाइबनेबा सी ओलकांदा सोमेना खाले कैदौसिगे सोमद्रेना खाले कैदौदगे हाइबसे सिजु नैनबि हाइबनि इफ सोमगदि मीसिंग सि हेक्ता तानथोकपो सांगा तानबदुना कलेफम नै चलुना तबुना पिते पतब तानबदुना आई गवर्नमेंट गे लमनि गवर्नमेंट न तगदौने हाइबगी वखलोन अदुमदि हजिकल लेहनिंग्रि हाइजबनि को इंतमजरिसे अदुना हेना मखोयु तहनबा अदुगा तौबदबु नखोय ने तारमिसे सिबुकनिको सिदगी हेंजनबदि सोया याररोय का कायना मखोयगा यामना यानबा मथौ तारी हेबा यानबा मथौ ताय थादोइने दना सुम था होइने रिजर्व फेर ओइद्रगसु अमना सुम पलौक लोसलगा तौरगदि यारोयबा सिसु दुम अकायबा लाकने बतुंग अकायबा लाकने हेबा सिदी हयेंग आइगी लमदन खोसल जेसीबी तर खोसल नतर खोतो एना सिसु खनबा मनदन मसु लाकने हेबा अदुना होय ओनथोक पिरो लाइगी कोने रिजर्व तौनिंगी सि होय अखोगी फनाम चाउनु तौनिंगगसु ngसाigi lairiba condition lairiba situation lairiba ngसाigi geographical figure ji yenga kanda lairiba mi sing ju son bino haibani ko ina haijabadi lairiba mi sing je sidu son bino ba tawdabu nakoi onthoga chap chana magi keno do pibira mo ba hojikti ngसाigi khara mana pata pire khara mana pata pidre pata pide bajidi num tandori bra ba pata pibuduna taloi dori bra haiba ade pata pibam thoga di loi pithok piro pibam thoktar ga di loi kathet piro अदुना गवर्नमेंट की प्रोग्राम से हाना आई ओजा को आइना सुम उजबजे लालम बजु आई ऑब्जर्वेशन निको मखोइना एरिया की चिंग की एरिया से खंगतो कांदा हेंजलंबगी सी नकोइ सिमाने हेंजन गनु नत्रग नोइ सिगिन लम ओइरो का काइना पिरगदि खनानिङै लेते हाइजबनि को हाइजरिसे अदुना तर नोइ हेंजलमे नोइ सिला यारो नोइ सिदि हाइबोक्सिंग की पुरा लाइसिगी ओइ हारगदि नोइ चालु हाइबनेबा अदु हेरगदि मिजुंदुम सरकनि खुन हरकनि अदुना अदुम लेबा वाथो ओइने हाइबनिदा होय गवर्नमेंट न अंगमबनिना मखोइना एनी पोस्ट तरोकांदा तानगिबि आइ फुगिबि आइ चगिबि आइ एनी पनिश तौगिबि आइ अदुना अनदर क्वेश्चन ने अदुबु हौजिकति ह्युमैनिटी ग्राउंड दा मिसिंग यांखलपगी मतुंग इना लेबम लेरक्तबनिना मसी लोइनबक लाइसु केसु अखोइना हाइजबा तारे गवर्नमेंट जो हाइदे तब तारे आइडिया मणिपुर अखोइ पुन्ना हिमिनबा पुन्ना अखोइगी लेमिनबा यानबगी मेथड से अदुना लेखिबा मफम सिदा कमाय तौदना मिसिंगसि दुम kai kai den lehendage हाइबसिमा आई ngसाइ मामांग दु जुम थमजगरे सिमा जु खनबियो हाइबनिदा हेजन गरे ते चालु हाइबदुदि यारो हाइबा ngसाइगी हेक सेमगान आई हाइजरिसिने रिजर्व तन लाइगी सिना अखोइगी रिजर्व ओइनिगे बा खोना सेमनिगे बा पाक चावबसिना कियानो अदुसु हयेंग करम्बा डिजाइन दे सेमगान दा कनो तगोदगे जे अदो ओइना कोक थादा हन जनिंगे हाइबनिदा इना थमजरिसे अदुना हेक्ता कनो की थबक सिमा हेक्ता इना कनो तवेदना तबुसु नुगाइते अदुना ngसाइगी सेमबा साबा लोइनबक डेवलपमेंट तौबैसि लोइनबक यानि तौदबु
ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯣꯏꯁꯦ ꯃꯩꯇꯩ ꯑꯗꯒꯤ ꯄꯥꯡꯒꯜ ꯑꯗꯒꯤ ꯀꯕꯨꯏꯁꯤꯡꯁꯤꯒꯤ ꯃꯣꯏ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗꯒꯤ ꯃꯣꯏꯒꯤ ꯑꯗꯨꯝ ꯔꯥꯎꯟꯁꯤꯒꯤ ꯑꯗꯨꯝ ꯀꯃꯤꯇꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯃ ꯂꯩ ꯍꯥꯏ ꯃꯣꯏ ꯌꯥꯝ ꯇꯣꯏꯅ ꯄꯨꯟꯗꯕꯗꯨꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯇꯥꯟꯅꯔꯀꯥꯟꯗ ꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯄꯥꯝꯕꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯨ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥ ꯕꯣꯃꯦꯟꯅ ꯄꯨꯊꯣꯔꯛꯏꯁꯤꯅꯤ ꯉꯁꯥꯏ ꯂꯪꯊꯕꯥꯜꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯧꯄꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯁꯤ ꯊꯥꯡꯒꯩ ꯁꯦꯡꯅꯗꯤ ꯃꯈꯣꯏꯁꯤ ꯇꯦꯁꯇꯔꯅꯦꯕ ꯃꯇꯝꯗꯨꯗ ꯊꯥꯔꯛꯏꯁꯦ ꯃꯈꯣꯏ ꯂꯩꯕ ꯌꯥꯔꯒꯗꯤ ꯃꯤ ꯂꯩꯕ ꯌꯥꯔꯅꯤ ꯀꯣꯅꯨꯡ ꯁꯥꯕ ꯌꯥꯔꯅꯤꯅ ꯃꯈꯣꯏꯁꯤ ꯃꯇꯝꯗꯨꯗ ꯇꯦꯁꯇꯔ ꯑꯣꯏꯅ ꯊꯝꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯅꯤꯡꯊꯧꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯉꯝꯃꯦ ꯍꯥꯏꯗꯅ ꯒꯔꯃꯦꯟꯅ ꯅꯣꯏ ꯆꯠꯂꯣ ꯅꯍꯥꯟꯋꯥꯏꯅ ꯅꯤꯡꯊꯧꯒꯤꯅꯤ ꯑꯩꯈꯣꯏꯅ ꯒꯔꯃꯦꯟꯅꯤ ꯅꯤꯡꯊꯧꯒ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯖꯕꯅꯤꯗ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯖꯥ ꯖꯂꯥꯅ ꯉꯁꯥꯏ ꯄꯥꯡꯒꯟ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯇꯧꯈ꯭ꯔꯦꯗꯅꯀꯣ ꯉꯜꯂꯤꯉꯩꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯟꯈꯤꯗꯅ ꯀꯁꯥꯔꯗ ꯀꯩꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯌꯥꯝ ꯑꯃ ꯆꯦꯟꯗꯅ ꯂꯩꯈ꯭ꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯟꯇꯥꯛ ꯁꯤꯜꯂꯨꯔꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯒ ꯂꯩꯕꯅꯦ ꯍꯥꯏꯕ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯃꯩꯇꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯗꯨꯗ ꯆꯪꯁꯤꯜꯂꯀꯥꯟꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯁꯥꯎꯠ ꯅꯣꯔꯠꯂ ꯀꯩꯅꯣꯗꯨꯗꯤ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯑꯃꯨꯛ ꯈꯨꯟ ꯇꯥꯔꯤꯁꯤꯅ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯑꯐ ꯅꯨꯡꯉꯥꯏꯁꯨ ꯀꯩꯁꯨ ꯎꯗꯦꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯄ ꯀꯥꯟꯗ ꯑꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤ ꯁꯣꯛꯑꯝꯃꯦ ꯂꯥꯏꯒꯤ ꯀꯩꯅꯣꯅꯤ ꯔꯤꯖꯥꯕ ꯑꯣꯏꯅꯤ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯔꯤꯖꯥꯕ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯆꯤꯡꯃꯛꯇꯤ ꯑꯣꯏꯔꯣꯏ ꯅꯨꯡꯗꯨꯁꯨ ꯈꯔ ꯍꯥꯔꯠ ꯑꯣꯏꯅ ꯎꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯆꯤꯡꯁꯦ ꯍꯩꯕꯣꯛ ꯆꯤꯡꯁꯦ ꯑꯣꯖꯥ ꯍꯥꯔꯠ ꯑꯣꯏꯌꯦꯕ ꯁꯤꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯊꯣꯛꯄ ꯎ ꯋꯥ ꯊꯥꯕꯐꯥꯎꯗ ꯎ ꯋꯥꯐꯥꯎꯗ ꯏꯟꯊꯨꯋꯥꯏꯅ ꯍꯧꯕ ꯎꯗꯦ ꯎ ꯋꯥꯁꯤ ꯌꯥꯝ ꯋꯥꯅ ꯍꯧꯋꯦꯕ ꯆꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗꯨꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯗꯔꯀꯥꯔ ꯂꯥꯛꯏꯁꯤ ꯍꯣꯏ ꯂꯥꯏꯒꯤꯗꯨꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯥꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯖꯅ ꯊꯝꯃꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯑꯦꯅꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯅꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯕ ꯃꯐꯝ ꯑꯣꯏꯍꯟꯕ ꯁꯤ ꯁꯪꯒꯣꯜꯁꯤ ꯑꯣꯏꯅꯤꯡꯉꯤꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯩꯉꯥꯡꯒꯤꯁꯦ ꯁꯪꯒꯣꯜꯁꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯅ ꯑꯣꯖꯥ ꯍꯦꯛꯇ ꯃꯤꯗ ꯌꯦꯡꯅꯤꯡꯉꯦꯕ ꯁꯪꯒꯣꯜꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯀꯔꯤꯅꯣ ꯌꯥꯝ ꯐꯖꯕ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯑꯃ ꯍꯦꯛꯇ ꯁꯦꯝꯖꯕ ꯂꯝꯕꯤ ꯊꯣꯡꯁꯨ ꯐꯔꯦꯗꯅ ꯁꯤ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯃꯛꯑꯕꯅꯤꯅ ꯈꯤꯇꯪ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯨ ꯀꯩꯅꯣꯔꯣꯝꯗꯒꯤ ꯆꯪꯉꯛꯑꯁꯨ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯕꯔꯃꯥ ꯔꯣꯗꯇꯒꯤ ꯆꯪꯉꯁꯨ ꯑꯗꯨꯝ ꯏꯅꯛ ꯅꯛꯑꯕ ꯂꯝꯕꯤ ꯉꯥꯛꯇꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯝꯕꯤꯒꯦ ꯅꯈꯣꯏꯅ ꯍꯦꯟꯖꯜꯂꯝꯕꯁꯦ ꯍꯣꯏ ꯅꯣꯏ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯩꯈꯣꯏꯅ ꯊꯝꯒꯦꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁꯤꯗꯤ ꯈꯔ ꯄꯤꯛꯁꯜꯂꯝꯃꯦ ꯑꯗꯨꯅꯅꯦ ꯃꯁꯤ ꯅꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯟꯕꯗꯨꯗꯤ ꯅꯣꯏ ꯈꯔ ꯍꯟꯗꯣꯛꯈ꯭ꯔꯣ ꯀꯥꯏ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯍꯥꯏꯗꯣꯛ ꯏꯟꯁꯤꯟ ꯇꯧꯔꯒꯗꯤ ꯌꯥꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯒꯔꯃꯦꯟꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯀꯥꯟꯗ ꯍꯦꯛꯇ ꯆꯠꯂꯣꯅ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯐꯤꯕꯝ ꯇꯥꯗꯅ ꯂꯩꯔꯕꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯕꯨꯏ ꯀꯥꯡꯕꯨꯁꯨ ꯀꯕꯨꯏꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕ ꯋꯥꯅꯤ ꯁꯤꯗ ꯇꯝꯄꯥꯛꯇ ꯀꯥꯔꯤꯕ ꯀꯕꯨꯏꯁꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯣꯖꯥ ꯕꯨꯃꯩꯁꯦ ꯑꯩꯈꯣꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯧꯖꯤꯛ ꯆꯠꯂꯣ ꯑꯣꯖꯥ ꯅꯪ ꯁ꯭ꯋꯥꯏ ꯂꯩ ꯌꯥꯔꯣꯏ ꯇꯝꯄꯥꯛꯇ ꯂꯩ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯇꯥꯝꯃ ꯀꯥꯟꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯆꯠꯐꯝ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯗꯒꯤ ꯑꯣꯖꯥ ꯖꯂꯥꯜ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯂꯩꯔꯤꯕ ꯃꯣꯏꯒꯤꯁꯨ ꯂꯩꯔꯤꯁꯤꯡꯁꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯕꯅꯦꯕ ꯃꯈꯣꯏꯁꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯒꯔꯃꯦꯟꯅ ꯌꯥꯝ ꯐꯖꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯌꯥꯝ ꯐꯖꯕ ꯊꯤꯑꯣꯔꯤ ꯑꯃ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨ ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨ ꯇꯦꯛꯇꯅꯕꯗꯣ ꯃꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕꯁꯦ ꯃꯁꯤ ꯇꯧꯕꯤꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯦꯅꯤ ꯒꯔꯃꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯦꯅꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯍꯦꯟꯅ ꯐꯖꯕ ꯗꯤꯕꯂꯞꯃꯦꯟ ꯃꯁꯤꯗ ꯎ ꯋꯥ ꯊꯥꯕꯩꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯎꯖꯕꯗ ꯌꯥꯝꯅ ꯁ꯭ꯇꯣꯟ ꯑꯣꯏ ꯑꯌꯥꯝꯕꯅ ꯆꯤꯡꯂꯩꯕꯥꯛ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯍꯣꯞ ꯂꯥꯎꯕ ꯀꯩꯅꯣ ꯐꯕ ꯀꯩꯅꯣ ꯂꯩꯕꯥꯛꯇꯤ ꯑꯣꯏꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯅ ꯏꯀꯣꯛ ꯀꯣꯛꯅ ꯁꯨꯝ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯗꯨꯒ ꯑꯩꯈꯣই ꯀꯕꯨꯏ ꯔꯣꯡꯃꯩ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯪꯊꯕꯥꯟ ꯀꯕꯨꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛ ꯈꯔ ꯁꯨꯝ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯆꯠꯄꯗꯒꯤ ꯈꯪꯕꯅꯤ ꯂꯪꯊꯕꯥꯟ ꯀꯕꯨꯏꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯇꯥꯔꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯁꯤ ꯒꯔꯃꯦꯟꯅ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯅ ꯇꯦꯁꯇꯔ ꯑꯣꯏꯅ ꯄꯨꯔꯛꯄꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯠꯐꯝ ꯂꯩꯇꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯗꯅꯣ ꯑꯦꯅꯤꯍꯥꯎ ꯃꯦꯅꯤꯍꯥꯎ ꯁ꯭ꯋꯥꯏꯁꯤꯗ ꯁꯦꯇꯜ ꯇꯧꯅꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯊꯛꯇꯅꯦ ꯃꯈꯣꯏꯒꯤꯅ ꯂꯩꯔꯤꯕ ꯂꯝꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯅꯦꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯖꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤꯀꯣ ꯄꯇꯥ ꯄꯤꯐꯝ ꯊꯣꯛꯀꯅ ꯄꯇꯥ ꯄꯤꯐꯝ ꯄꯤꯕꯤꯔꯣ ꯄꯇꯥ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯀꯥꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯗꯒꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯒꯔꯃꯦꯟꯒꯤ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯊꯧꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯦꯔꯤꯌꯥꯗꯣ ꯃꯈꯣꯏꯅ ꯀꯣꯚꯔ ꯇꯧꯗꯕ ꯂꯦꯝꯍꯧꯔꯤꯕ ꯑꯦꯔꯤꯌꯥꯗꯨꯗꯤ ꯐꯖꯅ
ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯃꯊꯛꯇꯨ ꯁꯦꯝꯃꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯁꯦꯝꯕꯤꯔꯀꯥꯟꯗꯗꯤ ꯂꯣꯏꯅꯃꯛ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤ ꯕꯤꯖꯤꯅꯦꯁꯁꯨ ꯍꯤꯡꯉꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯔꯅꯦꯕ ꯉꯁꯥꯏꯒꯤ ꯂꯩꯐꯝ ꯂꯩꯇꯕ ꯈꯣꯠꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯂꯩꯔꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯤꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯍꯜꯂꯣꯏꯁꯤ ꯃꯈꯣꯏꯒꯤ ꯁꯨ ꯈꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯁꯨ ꯆꯤꯡ ꯀꯟꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯟꯕꯒꯤꯁꯨ ꯈꯟꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯅꯤꯃꯛꯁꯦ ꯇꯣꯏꯅ ꯌꯦꯡꯀꯥꯟꯗ ꯕꯦꯂꯦꯟꯁꯁꯨ ꯈꯛꯇꯪ ꯌꯦꯡꯕꯤꯌꯣꯕ ꯑꯣꯖꯥ ꯑꯕꯨꯡ ꯋꯥꯔꯧꯔꯤꯁꯤꯅꯦꯕ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏꯅꯦꯕꯀꯣ ꯉꯁꯥꯏ ꯁꯤꯒꯤ ꯁꯤꯖꯤꯟꯅꯔꯒ ꯃꯤꯗꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤꯗ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯒꯅ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤꯗꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯊꯣꯏꯗꯣꯛꯅ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯍꯝꯕꯜ ꯑꯄꯤꯜ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯒꯔꯃꯦꯟꯗ ꯊꯝꯖꯔꯤꯁꯦ ꯍꯌꯦꯡ ꯂꯩꯈꯤꯕ ꯃꯁꯥ ꯃꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯃ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯞꯇꯣꯛꯄ ꯂꯧꯊꯣꯛꯄ ꯌꯥꯔꯒ ꯂꯧꯊꯣꯛꯄꯤꯔꯣ ꯌꯥꯝꯕ ꯅꯠꯇꯕꯤꯗ ꯆꯥꯎꯊꯣꯛꯍꯟꯕ ꯌꯥꯔꯒ ꯆꯥꯎꯊꯣꯛꯍꯟꯕꯤꯔꯣ ꯄꯇꯥ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯡꯒꯤꯗꯣ ꯑꯗꯨꯃ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯂꯝꯒꯤ ꯚꯦꯂꯨꯁꯤ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯃꯐꯝꯗꯨꯃ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯣꯏꯅ ꯊꯝꯒꯦꯔꯥ ꯀꯔꯤꯅꯣ ꯊꯝꯕꯗꯣ ꯑꯦꯅꯤ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯊꯝꯒꯦꯔꯥ ꯀꯩꯅꯣ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯂꯝꯗꯣ ꯊꯝꯃꯕꯅꯦꯅ ꯐ꯭ꯔꯤꯗ ꯊꯝꯃꯣꯏꯁꯤ ꯀꯩꯅꯣꯝꯃ ꯁꯦꯝꯃꯀꯥꯟꯗ ꯄꯔꯄꯁ ꯑꯃ ꯃꯤꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯃꯤꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯒꯗꯕ ꯄꯣꯠ ꯑꯃꯗ ꯊꯝꯖꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ